ꯑꯩꯒꯤ ꯃꯤꯡ ꯄꯤꯇꯔ ꯑꯩ ꯏꯁꯥꯃꯛ ꯑꯣꯜ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔ ꯀ꯭ꯂꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯊꯧꯄꯨꯖꯕꯅꯤ ꯉꯁꯤ ꯂꯝꯗꯝꯁꯤꯗ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯌꯥꯝꯅ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤꯌꯥꯝꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯍꯥꯏꯅ ꯈꯪꯅꯔꯕ ꯑꯁꯤꯒꯨꯝꯂꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯄ꯭ꯔꯖꯥꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒ ꯂꯣꯏꯅꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯍꯥꯠꯄ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯇꯧꯍꯩꯗꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯛꯄ ꯑꯁꯤꯗ ꯄꯦꯟꯅꯗ꯭ꯔꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯈꯨꯁꯥꯎꯅꯔꯕ ꯅꯍꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯚꯤꯂꯦꯖ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯑꯣꯏꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯈꯣꯏꯅ ꯉꯝꯖꯕ ꯍꯣꯠꯅꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯇꯉꯥꯏ ꯐꯗꯅ ꯃꯥꯒꯤ ꯃꯊꯧꯗꯤ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯂꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯇꯝꯅꯅ ꯐꯥꯕ ꯄꯨꯟꯕ ꯃꯈꯣꯏꯕꯨ ꯑꯋꯥꯕ ꯄꯤꯕꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯔꯛꯄꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ngasi tang 19 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯁꯥꯏꯗꯥ ꯂꯥꯏ ꯊꯣꯏꯕꯤꯒꯤ ꯂꯝꯄꯥꯛꯇ ꯑꯩꯈꯣꯏꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕ ꯃꯤꯑꯣꯏ 5 ꯍꯥꯏꯕꯗꯤ ꯇꯥꯡ 13 ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯖꯤꯟꯈꯤꯕ ꯃꯈꯣꯏꯒꯤ 5ꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕ ꯂꯝꯗꯝꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯃꯃꯤꯡ ꯍꯥꯏꯐꯦꯠ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯒꯤ all Langthabal Kendra Club Coordinating Committee की म्यूटिंग अमदी all Langthabal Kendra मेरा पाइबी Club Coordinating Committee की म्यूटिंग अमदी अपोगी कोंबगी all Congo United Clubs Organization असी club तुंतरे न पुनबा अमदी कुरांग मकोंग United Club सगोनमन कुरांग मकोंग सयांग रोड वार्ड नंबर 23 अपुनबा Clubs मेरा पाइबी कुराई हाइबा क्लबसिंग असिना पुनसलकांदा अखोइना अपुन मिफम अमा फमजखि ngasi मिफम असे ngasi मिफम असिदा यामना कुंना खनरबा मतुंगदा अखोइगी तांग ताथु खा मापन 123 इंगी निमित्ता खुननाकपा विलेज अखोइगी डिफेंस फोर्स कांबुसिंगसे मसिगी मियोय मंगा मणिपुर पुलिसना फाजिन खिबगी मतंगदा फाखिबा खुननाकपा इचिन इनाउसिंगी लेकाई क्लब सिंह अमसुंग मैरा पाइबिसिंग यावना लंगथाबाल केंद्र क्लब कोऑर्डिनेटिंग कमिटी ना सिंजदुना खननेनबा मिफम पांथोके मिफम असिना कुमना खनरबा मतुंगदा मकाई वारे सिंसे अमतोयना यानकी अहानबा वारेप्ता अखोगी असिगुमलबा खुनंगापा असमियोय सिंग असिबो हाजन बसे अहान मतदा कनेम यामना अकन मोंगदा कनेम तवे मथंगदा अखोगी खुनंगापा अखोगी विलेज फोर्सिंग मी मंगा अदु पाकिबगिदमक ngasi ahing haibadi ngasi gi tang 19 gi ahing gi nongyai dagi hongna pung ni phuni pan gi oina ban kauna manipur pumbagi mafamda kauna warit nare khongjang asi mapung phana pangthong naba manipur gi tongan balupsing local club organization sing पुनमंगना मागी जगह सिंह चप चाबा दायित्व लौबिनबसु खंगनबा हाइना सुवारेम नरे मसी करिगुंबा लैंगाकना थबक ओइना पांथोरक्त्रबदि मखा ताना अकन मखोंजं संसिनदबा कुबदा मखा ताना खनबा हाइना लेमनरे अनि सुबदा खुनंगाकपा विलेज फोर्सिंग सिंगा मतुंग तारपदा थाबा पुनबा नत्रगा अति अखं पोहनबा याबा थबक अमता गवर्नमेंट पाइकटनबा खंगनबा हाइना सुयाबना अदुना ngasi lengang ngasi gi mifam kumna khanar matunda lokki ba warep sing asi thabokta atuba matamda thokpina ba haijari leina asigi mo thawong sing ase makha tana torok labadi ngasi thokliba yamna ki tujungnai oidaba nakyo terrorist sing na pa changcholiba asinglaba lana singa thongna ba honariba aikogi tunja sing ase matungda ngasi gi malengang na सेक्शनना नाम सिंबे मोटा फाबा पुनना अवाबा सेक्टिंग पीबसिना मखा ताना सथरलबा तारबदी
ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯅꯕ ꯅꯍꯥꯁꯤꯡ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯂꯛꯂꯔꯣꯏ ꯑꯗꯨ ꯇꯉꯥꯏꯐ ꯐꯗꯅ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝ ꯃꯐꯝꯗ ꯊꯝꯖꯒꯦ